ꯑꯀꯟꯕ ꯌꯣꯠ ꯃꯩꯗ ꯏꯠꯂꯕꯗꯤ ꯇꯨꯝꯃꯤ, ꯑꯀꯟꯕ ꯅꯨꯡ ꯌꯩꯗꯨꯅ ꯌꯣꯠꯇꯨꯝꯅ ꯊꯣꯝꯂꯕꯗꯤ ꯀꯥꯏ, ꯇꯨꯝꯃꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯃꯛꯅꯤ꯫ ꯉꯥꯏꯗ ꯉꯥꯏꯖꯔꯛꯂꯕꯗꯤ ꯉꯥꯏꯖꯃꯜ ꯃꯍꯩ ꯆꯥꯏ, ꯐꯝꯕ ꯀꯜꯂꯒ ꯐꯝꯃꯦꯜ ꯐꯪꯏ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ꯫ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯃꯥꯃꯛꯀꯤ ꯃꯥꯈꯛꯀꯤ ꯑꯣꯏꯖꯅꯕ ꯍꯥꯏꯅ ꯈꯟꯖꯔꯛꯄꯅꯤ꯫ ꯅꯨꯡꯁꯤꯕ ꯑꯗꯨꯗꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯥꯠꯆꯔꯛꯄꯅꯤ꯫ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯥꯠꯆꯔꯛꯄ ꯊꯝꯖꯔꯛꯄ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯍꯩꯗꯤ ꯐꯪꯂꯛꯀꯗꯧꯔꯦ ꯉꯁꯤ꯫ ꯊꯃꯣꯏꯗ ꯋꯥꯍꯩꯒꯤ ꯈꯣꯟꯗꯥꯅ ꯆꯩꯅꯥ ꯑꯣꯏꯅ ꯇꯠꯇꯅ ꯇꯛꯁꯤꯟ ꯂꯥꯎꯁꯤꯟꯕ ꯇꯧꯃꯜꯂꯛꯂꯕꯗ ꯀꯜꯂꯝꯕ ꯊꯃꯣꯏꯗꯨ ꯀꯥꯏꯔꯛꯂꯦ꯫ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯂꯩꯕ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏꯗꯨ ꯃꯁꯣꯏ ꯃꯁꯣꯏ ꯀꯤꯟꯊꯔꯛꯇꯨꯅ ꯀꯥꯏꯔꯒ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯣꯏ ꯇꯥꯅ ꯀꯤꯟꯊꯔꯛꯂꯒ ꯀꯥꯏꯔꯕ ꯊꯃꯣꯏ ꯃꯆꯦꯠꯁꯤꯡꯗꯨꯕꯨ ꯍꯩꯁꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯇꯧꯗꯨꯅ ꯂꯧꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯝꯖꯕ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯁꯦꯝꯅꯤꯡꯕ ꯃꯤꯇꯝ ꯑꯃꯗ ꯂꯥꯏꯅ ꯁꯦꯝꯈꯤꯒꯗꯧꯔꯦ, ꯃꯥꯒꯤ ꯑꯣꯏꯈꯤꯒꯗꯧꯔꯦ꯫ ꯊꯃꯣꯏ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨꯁꯤ ꯅꯨꯄꯤ ꯃꯥꯅ ꯑꯣꯏꯈꯤꯗꯧꯔꯦ꯫ ꯉꯁꯤ ꯍꯥꯏꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅꯤ ꯃꯌꯨꯜ ꯁꯅꯥ ꯃꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈꯧꯔꯥꯡꯅ ꯄꯥꯝꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ꯫ ꯅꯨꯃꯤꯠꯁꯤꯗꯕꯨ ꯊꯨꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯅꯤꯡꯖꯗꯨꯅ ꯂꯥꯛꯆꯕꯅꯤ ꯋꯥꯈꯜ ꯑꯗꯨꯗ꯫ ꯅꯤꯡꯖꯕꯗꯨ ꯉꯁꯤꯗꯤ ꯅꯤꯡꯖꯕꯜ ꯃꯍꯩ ꯌꯥꯜꯂꯦ꯫ ꯊꯨꯡꯂꯔꯦ ꯈꯨꯗꯣꯜ ꯑꯣꯏꯅ ꯅꯨꯃꯤꯠꯁꯤꯃ ꯏꯁꯣꯔꯅ ꯃꯌꯨꯜ ꯁꯅꯥ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯕꯤꯔꯔꯦ꯫ ꯉꯁꯤ ꯑꯁꯤ ꯃꯌꯨꯜ ꯁꯅꯥ ꯑꯃꯗꯤ ꯄꯨꯝꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯑꯆꯧꯕ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯆꯠꯄ ꯂꯥꯛꯄ ꯍꯧꯒꯗꯧꯕ ꯅꯨꯃꯤꯠꯅꯤ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯕꯨ ꯃꯌꯨꯜ ꯁꯅꯥꯅ ꯉꯥꯏꯖꯕꯅꯤ ꯈꯧꯔꯥꯡꯅ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯅꯨꯃꯤꯠꯇꯨ ꯃꯤꯀꯨꯞ ꯑꯁꯤꯅ ꯂꯥꯛꯄꯗꯗꯤ ꯃꯌꯨꯜ ꯁꯅꯥ ꯃꯥꯏꯊꯣꯡꯗꯨꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯃꯆꯦꯠ ꯑꯃꯠꯇ ꯅꯣꯛꯈꯤꯗ꯭ꯔꯦ, ꯁꯛꯐꯝꯗꯣ ꯑꯗꯨꯃꯛ ꯎꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯒ ꯑꯥꯁꯥꯅ ꯍꯪꯂꯛꯏ, "ꯏꯃꯥꯒꯤ ꯁꯅꯥ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯉꯁꯤ?" ꯃꯌꯨꯜ ꯁꯅꯥꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯩ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯁꯤꯗ ꯅꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕ꯭ꯔꯣ?" ꯃꯌꯨꯜ ꯁꯅꯥꯗꯨ ꯈꯨꯝꯂꯛꯇꯦ, ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯥꯀꯜꯗ ꯃꯌꯨꯜ ꯁꯅꯥꯕꯨ ꯀꯦꯕꯤ ꯈꯣꯠꯄꯤ ꯇꯧꯔꯤꯕ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯕꯨꯡꯊꯣꯏꯅ ꯁꯟ, "ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯣ? ꯂꯨꯍꯣꯡꯉꯕꯣ? ꯑꯁꯨꯛ ꯐꯖꯅ ꯂꯩꯇ꯭ꯔꯕꯤ ꯃꯑꯣꯡꯗ ꯀꯦꯊꯣꯛꯄꯤꯔꯒꯅꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯅꯦꯅ ꯀꯞꯂꯒ ꯃꯦꯀꯞ ꯃꯌꯥꯏ ꯆꯝꯈꯤꯅꯤ꯫ ꯑꯗꯨꯅꯅꯦ ꯀꯞꯅꯨ, ꯀꯞꯀꯅꯨꯀꯣ." ꯑꯁꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯗꯨꯅꯦ ꯈꯪꯗꯦ ꯏꯕꯦꯝꯃ, ꯏꯆꯥ ꯅꯨꯄꯤꯁꯦ ꯄꯤꯅꯧꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯒꯜꯂꯤ." ꯕꯨꯡꯊꯣꯏꯅ ꯑꯃꯨꯛ ꯃꯈꯨꯠ ꯑꯣ ꯃꯁꯥꯋꯣ ꯇꯧꯔꯒ, "ꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯂꯨꯍꯣꯡꯅꯤꯡꯕꯅ ꯌꯨꯝ ꯄꯥꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯅꯣꯏꯅ ꯀꯞꯄꯤꯅꯦ ꯑꯩ ꯑꯣꯏꯗꯤꯅꯦ ꯄꯣꯠꯂꯣꯏ ꯑꯗꯨꯝ ꯄꯥꯏꯔꯒ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯅꯥꯛꯇꯅꯦ ꯆꯦꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯅꯤ." ꯃꯌꯨꯜ ꯁꯅꯥꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯅꯣꯛꯂꯛꯏ ꯃꯣꯃꯣꯟ ꯑꯁꯥꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ, "ꯅꯪꯗꯤ ꯅꯨꯄꯤꯗ ꯅꯨꯄꯤꯕꯨ ꯃꯥꯜꯂꯤ, ꯀꯅꯥꯝꯇꯅ ꯅꯪꯁꯦ ꯊꯥꯖꯔꯣꯏꯌꯦ ꯅꯨꯄꯥ ꯃꯆꯥꯅꯤ ꯍꯥꯏꯕꯒ." ꯋꯥꯗꯨꯗ ꯕꯨꯡꯊꯣꯏꯗꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯈꯞꯇꯨꯅ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ꯫ "ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤꯗ, ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯃꯤꯟꯅꯕ, ꯌꯨꯝꯕꯥꯟꯃꯤꯟꯅꯕ ꯌꯥꯔꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯅꯕꯗꯥꯏꯅꯦ? ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯗꯤ ꯌꯥꯝ ꯇꯧꯅꯔ ꯃꯥꯜꯂꯦꯗ." "ꯑꯣ, ꯇꯧꯅꯔꯦ, ꯂꯣꯏꯅ ꯌꯥꯅꯔꯦ. ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ, ꯋꯥꯈꯜ ꯇꯥꯕ ꯌꯧꯗ꯭ꯔꯤꯕ ꯃꯤ ꯌꯥꯝ ꯂꯩꯔꯤꯌꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ, ꯑꯗꯨꯅ ꯑꯣꯏꯔꯔꯣꯏ. ꯑꯗꯨꯅꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤꯅꯦ ꯏꯃꯥ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯛ ꯁꯥꯔꯒ ꯑꯣꯏꯅ ꯂꯩꯖꯈ꯭ꯔꯒꯦ." "ꯍꯩꯃ, ꯅꯪꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯤꯃ." ꯍꯥꯏꯔꯒ ꯅꯣꯛꯃꯤꯟꯅꯩ ꯑꯃꯨꯛ ꯃꯌꯨꯜ ꯁꯅꯥꯁꯨ ꯅꯣꯛꯂꯛꯏ, "ꯏꯆꯥꯅ ꯀꯦꯕꯤꯗꯅ ꯌꯥꯝ ꯐꯖꯔꯦ. ꯏꯆꯥꯁꯦ ꯈꯨꯠꯁꯨ ꯌꯥꯝ ꯅꯥꯜꯂꯦ. ꯁꯦꯜ ꯄꯤꯊꯣꯛꯄꯗ ꯄꯥꯝꯃꯨꯔꯣꯏ ꯁꯤꯗꯤ. ꯑꯗꯣ ꯏꯆꯥꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕꯗ ꯀꯦꯈꯤꯗꯧꯅꯤꯀꯣ. ꯀꯦꯕꯒꯤꯁꯤꯃ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯧꯔꯒꯦ, ꯄꯣꯠꯂꯣꯏꯅ ꯑꯇꯣꯞꯄ ꯇꯧꯔꯁꯨ ꯇꯧꯅꯕ." "ꯍꯣꯏ ꯏꯃꯥ, ꯀꯦꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯑꯗꯨꯒꯤꯕꯨꯗꯤ ꯄꯣꯠꯂꯣꯏꯁꯨ ꯌꯥꯅꯤꯌꯦ, ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯅꯤꯌꯦ." "ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥꯅ ꯂꯣꯏꯅ ꯍꯦꯛ ꯇꯧꯕ ꯍꯥꯏꯗꯨꯅꯤ." "ꯍꯣꯏ, ꯑꯗꯣ ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯍꯟꯈ꯭ꯔꯒꯦ, ꯑꯇꯣꯞꯄ ꯃꯤ ꯀꯦꯔꯨꯒꯗꯕ ꯂꯩ." "ꯍꯣꯏ, ꯍꯜꯂꯣ, ꯍꯣꯔꯦꯟꯗꯣ ꯉꯟꯇꯥ ꯍꯦꯛ ꯂꯥꯛꯑꯣ." "ꯍꯣꯏ ꯏꯃꯥ." ꯑꯃꯨꯛ ꯃꯌꯨꯜ ꯁꯅꯥꯗꯨ ꯑꯣꯟꯁꯤꯜꯂꯒ, "ꯑꯣ ꯀꯩꯅꯥ, ꯃꯁꯛ ꯅꯨꯡꯁꯤꯕꯤ ꯐꯖꯕꯤ, ꯍꯣꯔꯦꯟ ꯀꯞꯇꯅꯕ ꯍꯧꯖꯤꯛ ꯂꯣꯏꯅ ꯀꯞꯊꯣꯛꯑꯣꯀꯣ. ꯍꯣꯔꯦꯟ ꯍꯦꯚꯤ ꯃꯦꯀꯞ ꯇꯧꯔꯀꯥꯟ ꯀꯞꯅꯤꯡꯂꯛꯄꯗꯣ ꯐꯔꯛ ꯌꯥꯝ ꯇꯥꯏ, ꯑꯗꯨꯗ ꯀꯞꯁꯜꯂꯛꯄꯗꯣ ꯈꯪꯂꯕ꯭ꯔꯥ? ꯑꯩ ꯆꯠꯂꯦ." ꯋꯥꯗꯣ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ, ꯊꯣꯛꯈ꯭ꯔꯦ꯫ ꯕꯨꯡꯊꯣꯏ ꯊꯣꯛꯈ꯭ꯔꯕꯗ ꯑꯥꯁꯥꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ,
Imagi sana isabu kari taurabagi kari naning thungdaba leiki si imada hayu. Mayol sana tapna nungsina mamaibe maasad yenglei aduga. Ima, nachana kariso pendaba mapau leisadi. Ipenda loina penjaye nachana. Kayino khangde ngasidi. Nachagi pukningse yam nungsi. Yang magum tawi imagi sana. Ngasi haiba numit sidagidi ima nangse aigi ichil sina. Aigi ichil sina pena ima haina kausaba phau phanglaroi ko. Asa masu masage dugumba pukning nungsihanba wahai mayamdu taraga mapi tarakanu haiba yadri. Ai ngasigi mikupse nahandagi kaurang na ngairak mikup ama oirakpani. Aigi khwaidagi pamjaba haidusu oikibani. Adubu ngasidi ima nacha pamdre ai pamdre. Asuk pukning nungsiba mikupse lakani ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯂꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯅ ꯆꯦꯜꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯦꯜꯂꯁꯨ ꯌꯥꯔꯔꯣꯏ ꯏꯃꯥ ꯅꯪꯗ ꯅꯠꯇ ꯇꯥꯆꯧꯒꯁꯨ ꯂꯥꯞꯅꯔꯅꯤꯀꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯏꯂꯥꯞ ꯂꯥꯞꯅꯔꯅꯤꯀꯣ ꯃꯌꯣꯜꯁꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯅ ꯀꯞꯊꯣꯔꯛꯂꯦ ꯑꯥꯁꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯒ ꯀꯞꯂꯤꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯏꯃꯥꯒꯤ ꯁꯅꯥ mayol sana masini ni nupigi putsi ningol oibigi haunasa haibado masigi nungsiba mikup tanja kaya ase lalaga iroina tuna laklaba kan nangi punsi ama semgadabani hingnaba lambi thiba haugadawbani ne masida karigi isan asuk pukning nungsina mipaibu poklibano pokano phatte tawhide tawgano asuk tawgano se kapkano isa se kapkano Ima wahaido haibaga mayolsana mamada konsinduna kaplakli asa masu masagi pukning phathabiba oina machanupigi manangan aduda makhutuna popop tharaga khangi leiri adumna mikup ama leireba matungda machabu kolibadu thadoraklaga se chalo kundo lengnaba tawthukluro kundo lengbada yawgadaba angangsingdusu ngehaki mamangda laklaga leire haidana hairabani chalo se kaplano toklo matam natre duki mayol sana kaplambadu lepkre tapna asum aduga mapi singdusu rumala mapaiduna teithokli yengduna lao thoraklo ko arangbamna kaurisia ima hanna mapanda thoklamlage ko kari no awat apa soidana leiramani adu hangnarukhige thoklo sana hoima asa thokre ka adomdagi mayul sana masu pantharuba tawdana adumak tapli moli thoraktuna kudo lengbagi phamtharakle lenglakle nusagi tanobi khucha ani duna angauba langla amadi iruluba masin tumba yetum makoi anina misang moiraga kusungobi kundore amadi sangbanabi manana ikai thibi saraduna marak yausilaktuna pareng oina lenglakle Pamong aksamda huknaba kundo parengni nungsi panthungi sakna wasak kilipunni amadi aset panupa nupigi oiba langlagi langdai amani kundo pareng aduna sakhi oiga toribani khudingmakki yumbal punsi lambi adugi mayosana inthizana kundo pareng adubu lenglakli lengna jinbalda thokhanda wakhalna tumin maro lonjai mathanata zero tausai napa aduda Nangi pamungak samda huknaba kundo pareng simadi ai thawai tana lekle adubo aina huksariba kundo pareng asigilip unasidi kayam koina chetkani matam kayam koina leigani haibadi ai kangsade ai isana sukhang kangsade adubo nangboy gi saudabu kundo pareng asigi achet palipunna punsinduna thamnabu honagani adubo nangmakna ꯑꯩꯒꯤ ꯂꯤꯄꯨꯟꯒꯤ ꯀꯤꯁꯤ ꯑꯁꯤꯕꯨ ꯊꯥꯗꯠꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯎꯄꯥꯏ ꯂꯩꯖꯗꯦ ꯗꯥꯍꯦꯟ mayol sanagi wakhalduna khanjariba sonjaribasingdu kanamtana tabida adumak loisinkre mayol sanasu
ꯄꯨꯛꯅꯤꯡ ꯆꯪꯅ ꯀꯨꯟꯗꯣ ꯄꯔꯦꯡꯁꯤꯡꯗꯨ ꯂꯦꯡꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯅꯤꯡꯊꯤꯖꯅ ꯑꯁꯣꯏꯕ ꯍꯥꯏꯗꯣ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ꯫ ꯄꯨꯡꯁꯤꯡ ꯁꯨꯝ ꯍꯧꯖꯤꯜꯂꯛꯂꯕꯗ ꯁꯣꯝ ꯅꯨꯄꯥ ꯃꯌꯨꯝꯂꯣꯝꯒꯤꯁꯨ ꯁꯤꯟꯕ ꯂꯥꯡꯕ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯄꯨꯝꯍꯦꯟꯕ ꯐꯅ ꯃꯥꯅ ꯃꯔꯩ ꯇꯧꯔꯕꯁꯨ ꯎꯄꯥꯏ ꯁꯨꯛꯂꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯀꯣꯛꯇ ꯀꯣꯌꯦꯠ ꯌꯦꯠꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯑꯣꯏꯅ ꯊꯣꯛꯂꯛꯂꯔꯦ꯫ ꯃꯁꯥꯃꯛꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯠꯇꯨꯅ ꯃꯥꯅ ꯍꯩꯅꯗꯦ ꯅꯨꯡꯁꯤꯗꯦ ꯈꯟꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕꯒꯤ ꯂꯧꯕ ꯆꯠꯈꯤꯒꯗꯧꯔꯤ꯫ ꯄꯨꯝꯍꯦꯟꯕ ꯀꯣꯌꯦꯠ ꯌꯦꯠꯇꯨꯅ ꯐꯝꯅ ꯐꯝꯅ ꯂꯩ, ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯤꯑꯣꯏ ꯁꯤꯟꯗꯨꯅ ꯐꯣꯇꯣ ꯀꯥꯞꯂꯤ꯫ ꯃꯥꯁꯨ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯅ ꯎꯗꯦ, ꯃꯥꯏꯊꯣꯡꯃꯛ ꯍꯜꯂꯤ꯫ ꯄꯨꯝꯍꯦꯟꯕ ꯕꯣꯔ ꯖꯇ꯭ꯔꯥ ꯐꯝꯅ ꯐꯝꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯂꯝꯐꯩ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯦꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯈꯜꯗꯨꯅ ꯆꯦꯜꯂꯤꯕꯗꯨ ꯇꯥꯟꯅꯔꯛꯂꯨꯕꯗ ꯊꯨꯡꯂꯔꯦ ꯑꯗꯨꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯃꯗ꯫ ꯑꯃꯨꯛꯁꯨ ꯍꯟꯅ ꯐꯥꯒꯠꯂꯨꯔꯦ ꯅꯤꯡꯁꯤꯡꯕ ꯀꯧꯕ ꯃꯥꯒꯤ ꯂꯃꯥꯏꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ꯫ ꯇꯠꯇꯅ ꯎꯅꯕ, ꯇꯠꯇꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯃꯊꯧ ꯑꯣꯏꯖꯕ ꯑꯣꯏꯖꯕꯤ ꯑꯅꯤꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯄꯛꯆꯒꯅꯤ꯫ ꯄꯨꯝꯍꯦꯟꯕ ꯑꯃꯗꯤ ꯂꯨꯁꯤ, ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯗꯨꯃꯛ ꯃꯇꯝ ꯂꯩꯕ ꯑꯌꯥꯝꯕꯗ ꯎꯅꯗꯨꯅ ꯋꯥꯔꯤꯇ ꯁꯥꯗꯨꯅ ꯂꯩꯒꯜꯂꯤ ꯑꯅꯤꯃꯛꯁꯤ꯫ ꯉꯁꯤꯁꯨ ꯃꯁꯤ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯛꯏ, ꯀꯣꯂꯦꯖ ꯃꯅꯨꯡꯗꯅꯤ꯫ ꯑꯩꯈꯣꯏꯅꯤꯁꯦ ꯎꯅꯕ ꯌꯥꯕ ꯎꯅꯔꯦ, ꯁꯨꯝ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯦ, ꯀꯥꯟꯅꯗꯦ ꯂꯨꯁꯤ, ꯑꯩꯈꯣꯏꯅꯤ ꯆꯦꯟꯊꯣꯛꯑꯁꯤꯔ ꯑꯗꯨꯒ ꯂꯨꯍꯣꯡꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯂꯨꯁꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯏꯁ ꯈꯠꯂꯤꯕ, ꯄꯥꯈꯪꯖꯥꯎ ꯁꯥꯅꯤꯡꯉꯩꯔꯕ ꯅꯪꯒꯤꯁꯦ? ꯑꯁ ꯑꯗꯨꯏ ꯋꯥ ꯅꯠꯇꯦ, ꯑꯩꯅ ꯑꯩꯁꯦ ꯑꯁꯦꯡꯕꯅꯤ, ꯀꯩꯅꯣꯅꯦ? ꯑꯁ ꯇꯥꯅꯤꯡꯗꯦ ꯑꯩ꯫ ꯍꯩꯃ, ꯇꯥꯅꯤꯡꯗꯕ ꯌꯥꯔꯣꯏ, ꯑꯩꯗꯤ ꯅꯪꯅꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯕ ꯃꯤꯀꯨꯞꯇꯣ ꯄꯣꯛꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯁꯤꯕ, ꯆꯦꯜꯂꯁꯤ꯫ ꯂꯨꯁꯤꯅ ꯇꯞꯂꯤ ꯇꯞꯂꯤ, ꯑꯁ ꯗꯥꯍꯦꯟ, ꯑꯗꯨꯒꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯀꯣ, ꯇꯥꯅꯤꯡꯗꯦ, ꯅꯨꯡꯁꯤꯕ ꯐꯥꯎ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ꯫ ꯑꯦ, ꯀꯅꯥꯅ ꯍꯥꯏꯕ? ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯕ ꯀꯨꯏꯗ꯭ꯔꯤꯗꯤ, ꯆꯍꯤ 3ꯗꯤ ꯍꯦꯟꯈ꯭ꯔꯗꯥꯏꯅꯦ? ꯂꯨꯁꯤꯅ, ꯑꯗꯨ ꯑꯣꯏꯔꯁꯨ꯫ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯕ? ꯂꯨꯁꯤ ꯄꯨꯝꯍꯦꯟꯕꯗ ꯇꯨꯃꯤꯟ ꯑꯣꯏꯅ ꯌꯦꯡꯂꯒ ꯂꯩꯔꯛꯏ ꯋꯥ ꯉꯥꯡꯇ꯫ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯥꯝꯂꯒ ꯄꯥꯏꯔꯛꯇꯨꯅ, ꯑꯁꯦꯡꯕꯅꯤ ꯑꯩ ꯄꯥꯈꯠꯂꯤ, ꯑꯃꯨꯛꯁꯨ ꯅꯪꯉꯣꯟꯗ ꯌꯦꯠꯂꯤꯕ ꯃꯤꯗꯨꯒꯤ ꯈꯜꯂꯒ꯫ ꯑꯩꯉꯣꯟꯗ ꯌꯦꯠꯄ ꯍꯥꯏꯗꯤ ꯅꯣꯏ ꯇꯥꯆꯧꯒ ꯇꯤꯟꯅꯕ, ꯅꯣꯏꯗ ꯇꯣꯏꯅ ꯂꯥꯛꯏ ꯍꯥꯏꯕ ꯅꯤꯡꯊꯧ ꯂꯦꯝꯕ ꯍꯥꯏꯕꯗꯣ, ꯃꯗꯨꯅ ꯅꯪꯁꯤ ꯅꯝꯍꯥ ꯇꯧꯈꯤꯗ꯭ꯔꯅ ꯑꯩ ꯆꯤꯡꯅꯩ꯫ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕꯒꯤ ꯃꯈꯨꯠꯇ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯒ, ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨ ꯗꯥꯍꯦꯟ, ꯑꯩꯅꯗ ꯃꯥꯅ ꯍꯧꯔꯛꯄꯗ ꯌꯥꯗ꯭ꯔꯒ ꯂꯣꯏꯔꯦ, ꯁꯤꯒꯤ ꯋꯥꯅꯤꯡꯉꯥꯏ ꯃꯔꯝ ꯑꯝꯇ ꯂꯩꯇꯦ꯫ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯂꯥꯏꯅ ꯍꯥꯏꯔꯤꯕ, ꯑꯗꯨꯕꯨ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ ꯂꯨꯁꯤ, ꯃꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯜꯂꯛꯂꯕꯗꯤ ꯅꯪꯅ ꯐꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯣꯏ ꯁꯨꯉꯝ꯫ ꯑꯁ ꯗꯥꯍꯦꯟ, ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟꯍꯜꯂꯦ, ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯒꯅꯨꯕ, ꯍꯥꯏꯔꯛꯀꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯦꯕ꯫ ꯂꯨꯁꯤ, ꯐꯥꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯅꯤ ꯆꯦꯟꯅꯕ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ꯫ ꯂꯨꯁꯤ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ, ꯗꯥꯍꯦꯟ, ꯅꯪ ꯑꯩ ꯃꯇꯤꯛ ꯑꯝꯇ ꯆꯥꯟꯅꯗ꯭ꯔꯤ, ꯇꯨꯡ ꯀꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯉꯝꯂꯛꯑꯣꯏ꯫ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ, ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃꯗꯤ ꯍꯥꯟꯅ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯗꯣ ꯉꯥꯏꯈꯤꯁꯦ꯫ ꯂꯨꯁꯤ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯗꯥꯍꯦꯟ꯫ ꯄꯨꯝꯍꯦꯟꯕꯅ, ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯅꯪ ꯁꯦꯜ ꯂꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯝꯇ ꯋꯥꯒꯅꯨ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯔꯣꯏ, ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝ ꯂꯩꯔꯤ꯫ ꯗꯥꯍꯦꯟ, ꯅꯪꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝꯗꯣ, ꯂꯟ ꯊꯨꯝꯁꯤꯡꯗꯣ, ꯏꯃꯥ ꯄꯥꯕꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯟꯁꯤꯟꯕ ꯇꯨꯡꯁꯤꯟꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ? ꯂꯨꯁꯤꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯂꯕꯗ ꯄꯨꯝꯍꯦꯟꯕ ꯃꯀꯣꯛꯇꯨ ꯈꯛ ꯅꯣꯝꯂꯒ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯂꯩꯔꯛꯏ꯫ ꯑꯗꯨꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯔꯜꯁꯤꯡꯗꯣ ꯆꯥꯔꯒ ꯀꯥꯏꯔꯒ ꯂꯩꯁꯤ, ꯍꯤꯡꯁꯤ, ꯌꯨꯝ ꯄꯥꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯖꯣꯕ ꯑꯃ, ꯃꯅꯤ ꯏꯟꯀꯝ ꯂꯥꯛꯐꯝ ꯑꯃ ꯂꯩꯕꯗꯣ ꯍꯥꯏꯕꯅꯤ꯫ ꯊꯕꯛꯇꯣ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯊꯣꯏꯗꯣꯛꯇꯦ, ꯃꯗꯨ ꯏꯁꯥꯒꯤ ꯏꯔꯜ ꯇꯥꯟꯁꯤꯟꯖꯕ ꯉꯝꯕ, ꯃꯁꯤ ꯄꯥꯝꯃꯤ, ꯑꯣꯏꯍꯟꯈꯤꯁꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯄꯨꯝꯍꯦꯟꯕꯅ ꯍꯟꯗꯛꯃꯨꯛꯇꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯑꯣ ꯅꯪꯒꯤꯁꯦ ꯑꯩꯅ ꯊꯕꯛ ꯇꯧꯕꯗꯣ ꯄꯥꯝꯃꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ? ꯂꯩꯔꯦ ꯊꯕꯛ꯫ ꯂꯨꯁꯤ ꯏꯉꯛ ꯉꯛꯅ, ꯑꯦ ꯀꯔꯤ ꯊꯕꯛ? ꯑꯗꯨꯕꯨ ꯀꯩꯅꯣ, ꯏꯔꯥꯏ ꯂꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛ ꯑꯃꯗ ꯄꯤꯌꯣꯜꯂ ꯀꯩꯅꯣ ꯃꯊꯣꯛ ꯑꯣꯏꯁꯤꯜꯂꯒ ꯂꯣꯏꯔꯦ, ꯀꯌꯥꯝ ꯋꯥ ꯄꯣꯠꯅꯣ ꯑꯗꯨꯕꯣ? ꯂꯨꯁꯤ ꯁꯧꯔꯥꯡꯅꯅ, ꯐꯔꯦ ꯑꯗꯨꯅ ꯍꯦꯛ ꯐꯖꯔꯦ,
ꯅꯁꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯨꯒ ꯖꯣꯕꯇꯨꯒ ꯋꯥꯊꯤ ꯌꯥꯝ ꯇꯥꯍꯜꯂꯛꯀꯅꯨ ꯕꯗꯥꯍꯦꯟ ꯀꯩꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯆꯧ ꯃꯆꯥ ꯈꯥꯏꯗꯦ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯑꯁ ꯑꯗꯨꯗꯤ ꯁꯨꯝ ꯍꯥꯏꯕ ꯌꯥꯔꯦ ꯊꯕꯛ ꯑꯆꯧꯕ ꯇꯧꯗ꯭ꯔꯤꯐꯥꯎ ꯌꯥꯗꯦ ꯏꯟꯀꯝ ꯐꯖꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏꯅꯤ ꯆꯦꯟꯕ ꯂꯨꯍꯣꯡꯕ ꯑꯃꯐꯥꯎ ꯌꯥꯗꯦ ꯄꯨꯝꯍꯦꯟꯕꯅ ꯊꯕꯛ ꯁꯨꯝ ꯊꯤꯔꯒ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯅꯤ ꯍꯟꯅꯨꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯑꯗꯨꯗꯤ ꯍꯟꯅꯨꯔꯣꯏ ꯑꯁ ꯅꯪ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯒꯅꯨ ꯕꯗꯥꯍꯦꯟ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠꯀꯥꯗꯣ ꯐꯠ ꯀꯟꯊꯣꯛꯏ ꯑꯗꯨꯒ ꯇꯥꯜꯂꯦ ꯅꯪ ꯁꯨꯝ ꯐꯥꯒꯤ ꯁꯥꯟꯅ ꯂꯩ ꯑꯩ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯦ ꯂꯨꯁꯤꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯒ ꯄꯨꯝꯍꯦꯟꯕꯗꯤ ꯅꯣꯛꯂꯤ ꯈꯤꯛ ꯇꯞꯅ ꯑꯃꯨꯛ ꯅꯣꯛꯄꯗꯣ ꯊꯤꯡꯖꯤꯜꯂ ꯃꯇꯨꯡꯗ ꯍꯣꯏ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯑꯩ ꯂꯣꯏꯅ ꯏꯜꯂꯒꯦ ꯊꯕꯛꯁꯨ ꯇꯧꯅꯕ ꯍꯣꯠꯅꯔꯒꯦ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕꯀꯤꯗꯤ ꯇꯧꯅꯤꯡꯗꯦ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯀꯝꯄꯦꯅꯤ ꯂꯩꯔꯤ ꯃꯌꯥꯝꯁꯤꯗꯒꯤ ꯑꯅꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣ ꯑꯩ ꯄꯥꯏꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯒꯦ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯂꯨꯁꯤꯅ ꯌꯥꯔꯦ ꯐꯖꯅ ꯁꯦꯟꯅꯕ ꯉꯝꯂꯕ ꯀꯥꯟ ꯊꯕꯛ ꯄꯨꯝꯕ ꯏꯟꯊꯤꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯂꯦ ꯋꯥꯛ ꯐꯖꯅ ꯇꯧꯔꯦ ꯍꯥꯏꯕ ꯀꯥꯟꯗꯣ ꯃꯗꯨꯗ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯏꯁꯥꯅ ꯈꯪꯅ ꯌꯦꯁ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯂꯗꯕꯅꯤ ꯄꯨꯝꯍꯦꯟꯕ ꯅꯨꯡꯁꯤꯅ ꯅꯣꯛꯂꯛꯏ ꯃꯤꯅꯣꯛ ꯑꯃꯇꯪ ꯑꯗꯨꯒ ꯍꯣꯏ ꯍꯌꯦꯡꯗ ꯍꯦꯛꯇ ꯍꯧꯔꯒꯦ ꯊꯕꯛ ꯄꯥꯏꯕꯁꯦ ꯇꯝꯁꯤꯟꯕ ꯑꯣꯏꯅ ꯍꯧꯔꯣ ꯅꯪ ꯍꯧꯔꯣꯀꯣ ꯍꯧꯗ꯭ꯔꯣꯃꯤ ꯌꯦꯡꯉꯣ ꯊꯨꯅꯁꯨ ꯂꯨꯍꯣꯡꯅꯕ ꯂꯨꯁꯤꯅ ꯗꯥꯍꯦꯟ ꯅꯪꯅꯦ ꯂꯨꯍꯣꯡꯕ ꯌꯥꯝ ꯄꯟꯖꯅꯨꯀꯣ ꯑꯩ ꯁꯥꯎꯔꯛꯁꯅꯤ ꯑꯩ ꯑꯗꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯍꯣ ꯂꯨꯍꯣꯡꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯂꯨꯍꯣꯡꯅꯤꯡꯉꯦ ꯑꯠꯆꯥ ꯃꯁꯤ ꯀꯩꯅꯣꯝꯅꯤꯅ ꯄꯨꯝꯍꯦꯟꯕꯗ ꯅꯣꯛꯂꯒ ꯂꯩꯔꯛꯏ ꯂꯨꯁꯤ ꯇꯞꯂꯕ ꯈꯣꯟꯖꯦꯜꯗ ꯏꯪꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯋꯥꯍꯩ ꯈꯔ ꯑꯩꯁꯨ ꯗꯥꯍꯦꯟꯒ ꯊꯨꯅ ꯂꯨꯍꯣꯡꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯅꯪꯅ ꯑꯩꯕꯨ ꯗꯣꯟꯕꯦꯟ ꯇꯧꯗꯨꯅ ꯀꯣꯛꯇ ꯀꯣꯌꯦꯠ ꯌꯦꯠꯇꯨꯅ ꯕꯣꯔ ꯑꯃꯒꯤ ꯃꯄꯨꯡ ꯐꯥꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯗꯣ ꯎꯅꯤꯡꯉꯤ ꯃꯤꯠꯁꯤꯅ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯂꯣꯏꯅ ꯇꯨꯃꯤꯟꯅ ꯐꯥꯖꯤꯜꯂꯤꯅꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯑꯩꯒꯤ ꯏꯍꯨꯜꯁꯤꯡꯗꯣ ꯐꯥꯊꯔꯒ ꯊꯝꯃꯤꯅꯤ ꯑꯩꯅ ꯊꯝꯂꯤꯕ ꯁꯨꯃꯥꯏꯅ ꯗꯥꯍꯦꯟꯁꯨ ꯊꯝꯃꯨ ꯐꯥꯖꯤꯜꯂꯨ ꯏꯍꯨꯜꯁꯤꯡꯗꯣ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯂꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯣꯟꯐꯝꯗ ꯃꯥꯁꯨ ꯍꯣꯏ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯤꯡꯗꯤ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯦ ꯑꯩꯅ ꯀꯣꯛꯇ ꯀꯣꯌꯦꯠ ꯌꯦꯠꯇꯨꯅ ꯃꯄꯨꯡ ꯐꯥꯔꯕ ꯕꯣꯔ ꯑꯃꯒꯤ ꯐꯤꯖꯣꯜꯒ ꯂꯣꯏꯅꯅ ꯗꯣꯟꯕꯦꯟꯒ ꯇꯧꯗꯨꯅ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯪꯁꯨ ꯅꯤꯡꯊꯤꯕ ꯃꯈꯩ ꯃꯀꯦ ꯁꯦꯝꯗꯨꯅ ꯀꯦꯗꯨꯅ ꯑꯩꯅ ꯎꯕꯗ ꯉꯥꯎꯒꯗꯧꯕ ꯃꯑꯣꯡꯗ ꯂꯩꯔꯝꯃꯣ ꯑꯩꯕꯨ ꯂꯥꯛꯄ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯨꯀꯣ ꯂꯨꯁꯤ ꯃꯥꯁꯨ ꯃꯀꯣꯛꯇꯣ ꯍꯥꯏꯗꯨꯅ ꯗꯥꯍꯦꯟ ꯅꯪꯅ ꯕꯣꯔꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯗꯣ ꯌꯥꯝ ꯆꯥꯟꯅꯅ ꯄꯛꯆꯒꯗꯕ ꯃꯥꯜꯂꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯅꯪ ꯑꯣꯏꯅ ꯑꯩ ꯌꯦꯡꯅꯤꯡꯂꯛꯂꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯍꯣꯏ ꯑꯩꯗꯤ ꯅꯪꯅ ꯀꯣꯌꯦꯠꯀ ꯌꯦꯠꯂꯒ ꯂꯥꯛꯄꯗꯣ ꯆꯦꯟꯊꯣꯔꯛꯂꯒ ꯊꯣꯡꯅꯥꯎꯗꯒꯤ ꯍꯥꯟꯅ ꯌꯦꯡꯅꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯦꯡꯍꯧꯗꯣꯏꯅꯤ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯩꯁꯨ ꯅꯪꯅ ꯌꯦꯡꯂꯛꯄꯗ ꯐꯖꯅꯕ ꯅꯣꯛꯄꯩ ꯇꯧꯁꯤꯜꯂꯛꯀꯦ ꯍꯣꯏ ꯑꯗꯨꯅ ꯍꯦꯛ ꯐꯔꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯃꯣꯃꯣꯟ ꯅꯣꯛꯃꯤꯟꯅꯩ ꯂꯨꯁꯤ ꯑꯃꯗꯤ ꯄꯨꯝꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯅꯣꯛꯄꯗꯣ ꯃꯅꯥꯛ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯃꯌꯣꯜ ꯁꯅꯥꯅ ꯌꯦꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯛꯏ ꯂꯨꯁꯤꯅ ꯅꯣꯛꯂꯨꯔꯒ ꯍꯟꯖꯤꯟꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯨꯗ ꯃꯌꯣꯜ ꯁꯅꯥꯅ ꯂꯦꯞꯂꯒ ꯃꯣꯏꯔꯣꯝꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯍꯦ ꯀꯩ ꯌꯦꯡꯉꯤꯅꯣ ꯀꯩ ꯂꯨꯃꯤꯅꯣ ꯁꯤꯗ ꯍꯨꯔꯥꯟꯕꯤ ꯁꯥꯗꯅ ꯍꯥ ꯂꯨꯁꯤꯅ ꯋꯥ ꯍꯥꯏꯈꯤꯕꯗꯨꯗ ꯄꯨꯝꯍꯦꯟꯕꯁꯨ ꯑꯣꯟꯁꯤꯜꯂꯛꯂꯒ ꯌꯦꯡꯂꯛꯏ ꯃꯌꯣꯜ ꯁꯅꯥ ꯎꯕꯗ ꯃꯥꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯑꯁ ꯁꯤ ꯅꯨꯄꯤꯁꯤꯃ ꯑꯣꯏꯔꯦ ꯂꯨꯁꯤꯅ ꯍꯟꯖꯤꯟꯅ ꯅꯪ ꯑꯗꯨ ꯂꯨꯝꯃꯒ ꯀꯩ ꯌꯦꯡꯉꯤꯅꯣ ꯀꯩ ꯇꯧꯏꯅꯣꯕ ꯃꯌꯣꯜ ꯁꯅꯥꯗꯣ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕ ꯑꯅꯤꯗꯨꯗ ꯐꯠ ꯌꯦꯡꯂꯝꯂꯒ ꯃꯀꯣꯛꯇꯣ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯆꯦꯟꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯗꯨꯗ ꯂꯨꯁꯤꯅ ꯁꯣꯜꯂꯛꯏ ꯀꯩ ꯑꯉꯥꯡ ꯑꯣꯏ ꯖꯥꯠꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕꯁꯤꯕꯣ ꯅꯠꯇꯦ ꯃꯥꯅ ꯈꯜꯂꯤꯗꯨꯕꯨ ꯀꯩꯅꯣꯕ ꯑꯁ ꯌꯥꯔꯤꯁꯦ ꯃꯥꯒꯤ ꯋꯥꯇꯣꯛꯁꯦ ꯑꯩ ꯇꯥꯅꯤꯡꯗꯦ ꯃꯌꯣꯜ ꯁꯅꯥ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯗꯥꯍꯦꯟ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯦꯡꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯁ ꯂꯨꯁꯤ ꯀꯩꯅꯣ ꯁꯤ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯁꯥꯁꯦ ꯀꯗꯥꯏꯗꯒꯤ ꯅꯪꯅ ꯃꯌꯣꯜ ꯁꯅꯥ ꯄꯨꯁꯤꯜꯂꯛꯏꯗꯣ ꯇꯥꯅꯤꯡꯗꯤꯁꯦ ꯃꯃꯤꯡ ꯐꯥꯎ ꯄꯜꯂꯛꯀꯅꯨ ꯑꯩ ꯍꯩꯅꯗꯦꯕ ꯂꯨꯁꯤ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯏꯈꯨꯠꯅ ꯄꯥꯏꯁꯤꯟꯈ꯭ꯔ ꯃꯅꯤ ꯑꯃꯕꯨ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯨꯟꯗꯣꯔꯛꯂꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯁꯥꯔꯤ ꯈꯪꯉꯤ ꯃꯗꯨ ꯅꯨꯄꯤꯗꯣ ꯁꯨꯛ ꯏꯟꯁꯤꯜꯂꯛꯂꯦ ꯏꯀꯥꯏꯕ ꯈꯪꯃꯟꯗ꯭ꯔꯦ ꯌꯥꯔꯦꯁꯦ ꯌꯥꯔꯦ ꯁꯤ ꯇꯧꯗꯅꯕ ꯑꯩ ꯀꯣꯌꯦꯠ ꯊꯨꯅ ꯌꯦꯠꯅꯕ ꯇꯧꯔꯁꯦꯕ ꯂꯨꯁꯤ ꯍꯟꯗꯛꯃꯨꯛꯇꯤ ꯁꯧꯔꯥꯡꯗꯅ ꯅꯣꯛꯂꯒ ꯍꯣꯏ ꯎꯞꯄꯁꯦ ꯀꯣꯌꯦꯠꯇꯣ
ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯨꯛꯅꯕ ꯀꯨꯟꯗꯣꯗꯣ ꯂꯦꯡꯂꯝꯂꯒꯦ ꯑꯗꯨꯒ ꯍꯣꯡꯉꯁꯤ ꯂꯨꯍꯣꯡꯂ ꯃꯇꯨꯡꯗ ꯃꯤꯒꯤ ꯍꯖꯤꯔꯥ ꯁꯨꯕ ꯍꯦꯛ ꯆꯠꯂꯣ ꯄꯛꯇꯕꯁꯤꯗꯤ ꯄꯨꯝꯍꯦꯟꯕꯗꯨ ꯂꯨꯁꯤꯒꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯛꯏ ꯂꯨꯁꯤꯗꯤ ꯑꯗꯨꯃꯛ ꯃꯇꯧꯗꯨ ꯍꯣꯡꯗꯅ ꯂꯩ ꯍꯣꯏꯁꯦ ꯃꯇꯝ ꯈꯔ ꯂꯩꯔꯁꯤ ꯑꯗꯨꯒ ꯑꯩ ꯁꯣꯏꯗꯅ ꯊꯕꯛꯇꯨ ꯇꯧꯔꯒꯦ ꯑꯗꯨꯒ ꯅꯪꯕꯨ ꯂꯧꯕ ꯑꯩ ꯂꯥꯛꯂꯒꯦ ꯅꯤꯡꯊꯤꯅ ꯀꯣ ꯂꯨꯁꯤꯁꯨ ꯏꯪꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯅ ꯑꯩ ꯄꯦꯟꯒꯦꯕ ꯊꯃꯣꯏꯁꯦ ꯍꯣꯏ ꯑꯩꯁꯨ ꯅꯪꯅ ꯃꯇꯤꯛ ꯆꯥꯔꯀꯥꯟ ꯀꯣꯛꯇ ꯀꯣꯌꯦꯠ ꯌꯦꯠꯂꯒ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯗꯣ ꯑꯩ ꯉꯥꯏꯔꯝꯒꯦ ꯑꯩ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦ ꯗꯥꯍꯦꯟ ꯅꯤꯡꯁꯤꯡꯂꯨꯕꯗ ꯄꯨꯝꯍꯦꯟꯕꯗꯨ ꯃꯁꯥ ꯃꯊꯟꯇ ꯇꯨ ꯆꯨꯡꯏ ꯉꯁꯤ ꯃꯥꯅ ꯀꯣꯛꯇ ꯀꯣꯌꯦꯠ ꯌꯦꯠꯇꯨꯅ ꯕꯣꯔꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯧꯔꯨꯒꯗꯕꯤꯁꯤ ꯀꯅꯥꯅꯣ ꯌꯦꯛꯅꯕꯤꯅꯤ ꯃꯥꯒꯤꯗꯤ ꯃꯤꯊꯤꯟꯒꯥꯏꯅꯤ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯒ ꯇꯧꯉꯝꯕꯤꯅꯤ ꯄꯨꯝꯍꯦꯟꯕꯒꯤꯅ ꯃꯤꯊꯤꯟꯒꯥꯏ ꯑꯣꯏꯕꯤ ꯃꯥꯕꯨꯅꯤ ꯂꯧꯕ ꯆꯠꯂꯨꯒꯗꯧꯔꯤꯕꯁꯤ ꯑꯗꯨꯉꯩ ꯂꯨꯁꯤꯅ ꯍꯥꯏꯔꯝꯕ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯉꯥꯏꯔꯝꯂꯔꯣꯏ ꯃꯗꯨꯒꯤ ꯃꯍꯨꯠ ꯇꯧꯉꯝꯕꯤ ꯃꯥꯗ ꯉꯥꯏꯔꯝꯂꯅꯤ ꯃꯁꯤ ꯈꯟꯕꯗ ꯄꯨꯝꯍꯦꯟꯕꯒꯤ ꯊꯃꯣꯏꯗꯨ ꯌꯥꯝ ꯄꯦꯜꯂꯛꯇ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯄꯦꯟꯗꯕ ꯊꯃꯣꯏꯗꯨꯒ ꯑꯗꯨꯃꯛ ꯁꯥꯒꯣꯟꯅꯔꯒ ꯃꯍꯥꯛ ꯅꯤꯡꯊꯤꯅ ꯕꯣꯔ ꯑꯃꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯃꯥꯒꯤ ꯌꯦꯛꯅꯕꯤ ꯑꯗꯨꯕꯨ ꯂꯧꯕ ꯆꯠꯈꯤꯒꯗꯧꯔꯤ ꯉꯥꯏꯔꯝꯗꯧꯔꯤ ꯑꯁꯣꯝ ꯃꯥꯏꯀꯩꯗꯁꯨ ꯈꯧꯔꯥꯡꯅ ꯃꯤꯊꯤꯟꯈꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯅꯤꯡꯕ ꯊꯨꯡꯅꯕꯒꯤ ꯑꯁꯥꯒꯤ ꯄꯥꯃꯦꯜ ꯑꯗꯨꯕꯨ ꯌꯦꯛꯅꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯑꯅꯤꯁꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯕ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ